अहानबदा यामना मरुइबा पाव अमा अपडेट थमजगे सखंगदबसिंगना हाथ्रबा मियोय तारा हुमदुइगी अरोइबा मथुंग मंगम अंड्रो ताराउ तेलदा अरोइबा मथुंग मंगम पांगथोकदौरी ngarang Tengnoupal district ki machi police station ki manung channa laiba saibol khulga naknaba laithau kuki khulgi mafam amada phaba makali khuchu kulai paiba kuki militant singni singneba singna tamtin hatok pikraba miyoy tara humdoigi thawai yaudraba haksang hokiba hing machi police na luchingba police ki kangbu amana jenims ki mokta purakre makoi tara humdoi gi manung da mi tara ga mathoi masak maming khangba ngamkre laikidrba singi manung da hojik lamdam sida thoklebe irang asida mathong huktraba kuki singna mayu makai tumna mai thadokhi badagi relief camp da sangjafam loduna leirakhiba na hakaya suyawi hairi amarom da laikidrba mi tara humdoi adugi haksang adu punna Imphal East district ki manung channa leiriba andro tarau thilda ruiba mathong mangam pangthoklagani hairi sinthalep tuna ima singna thamoi sengna wa phungdokre Amarom ngarang Tengnoupal district ki machi police station ki manung channa laiba saibol khulganak naba laithau kuki khulgi mafam amada pha makal khuchu kulai paiba kuki militant singni singnaba singna tamtina hatok pikraba mi tara humdoi gi mafam da awa ba phongdok tuna ngasi khoirambal kaithen ima singna kaithen ahum da sinthalep tuna khungjing singsin khre awa phongdok kiba aduga mari lena kaithen fambi ima huirom binodani na phongdok kiba da ngarang thokiba laibak tiba thodok ta mi tara humdoi laikhidaba da awa ba phongdok paga loina na asigumba hana sunabagi thodok asi toina thoklaklabadi lamdam asi kari oirakani haireduna thodok asi amuk hana thokandanaba lainga ki pukning singsilakli aduga mathangi update asina pukhau santipurda kuki militant singna landarakre ngasi ahing nungyai de Imphal East ki khundrakom AC ki manung chanba pukhau santipurda kuki militant singna nongmai round kaya kapsin duna landarakre thodok sigi matang da press na phangba paw amagi matung inna nongmai kapsilakpada hen pam hunna gari amagi mamang thangba mingsen amadi gari adugi body gi tongan tongan mafam singda nongmai maru kaya panbadagi dakpham leiram ki amasung yum amagi faklang da su nongmai maru kaya pan ki hairi thodok adugi matang da numit mamit magna uhoba pukhau santipurda ki khunja amana haibada khul asi mi kungna taba khul oibana mafam aduda security force sing nangak laga leiba nate kuki khulga nakna leiba sing sangsang hairiba khul asi dagi laglaga mi leitaba gi talag yenglaga nongmai kapsin duna landarak pani thodok aduda khul ngakna ba mi su amata leitaba matam oibana madu khudong saba lawra nongmai kapsin lakhibani kuki singna nongmai kaplam ba adu mafam duda Assam Rifles laglaba matung nongmai kapallepki thodok asida taragan pansuba Assam Rifles asi kuki singi misang sang labra haina mafam dugi kunja singna pina dabadagi mod pin ragli aduga aroibagi update asina Myanmar amadi Manipur dagi sanglakhiba sing sangjafam piba haibasi igi mari oibagi thodangni lalthang sanga ngarang haidukhiba Mizoram State Assembly election result da Mizoram gi lenga paiduna lagliba Mizo National Front MNF pu in thaduna regional party taruna punsin duna semduna Zoram People's Movement ZPM na sit kungatare tamai pa kungamduna lengak semna thang toriba ZPM gi chief ministerial candidate Lalthan Sangana Manipur da thokliba irang asida India lenga ki thonggu penda phongdokibaga loinana isu asi maitai amadi kuki ani gina te masi Manipuri lenga ka tribal ani gi maraktani haina phongdokre national media da pikiba interview amada Manipur da thokliba irang asigi matang da Lalthan Sangana hai Manipur da hojik thokliba isu asigi matang da Indian government gi thawong mahaki party na peningai oide isu asi government of India amadi Manipur government na yamna section na handle topam thokpani isu asi maitai amasung kuki ani gi marakta thokpanate Government of Manipur amadi tribal ani maraktani haina phongdoknaki magna makata raduna hai Manipuri amadi Myanmar dagi sanglakliba singbu sangjafam pigani I haibasi isadagi hena lummi maram asina makhoibu aikhoina ngakpi sanbigani haiduna magna makata raduna hai isu asigi matang da Mizoram gi hojik lengak pairiba asigi oiba hanagi thorang sing leiri madu ZPM na mamutana nainerba matung da karigumba enforcement mathau tarabadi madu semdokani Myanmar amadi Manipur dagi sanglakhiba miyoy sing asibu sangjafam piba haibasi tawdaba yadraba igi mari oibagi thawdangni miyoyba amagi tawfam thokpani haina phongdokhi video sing bibagi damakta mayam pumnang pu amuka han thagachuri anoba update ki damakta online Manipur YouTube channel asipun subscribe to biramu thank you